ꯉꯁꯤꯗꯤ ꯌꯦꯟ ꯃꯐꯩ ꯑꯣꯏꯅ ꯇꯧꯔꯗꯣꯏꯅꯦ ꯌꯦꯟ ꯃꯐꯩ ꯈꯔ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯥꯒꯤ ꯃꯆꯜ ꯀꯩꯀꯥ ꯈꯔꯅꯤ ꯁꯤꯡꯒ ꯆꯅꯝꯒ ꯑꯁꯨꯕ ꯃꯁꯂꯥ ꯃꯅꯤ ꯍꯥꯞꯆꯤꯟꯒꯦ ꯍꯥꯞꯆꯤꯟꯒꯦ ꯉꯁꯥꯏꯒꯤ ꯃꯆꯨꯗꯨꯗ ꯉꯥꯏꯍꯥꯛ ꯉꯧꯔꯨꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯨꯀꯔꯗ ꯍꯥꯞꯆꯤꯜꯂꯦ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯑꯅꯤ ꯍꯥꯏꯗꯤ ꯁꯥꯁꯦ ꯍꯣꯔꯦꯟ ꯀꯟꯗꯅꯕ ꯁꯤꯅ ꯍꯣꯔꯦꯟ ꯀꯂꯦꯖꯥꯒ ꯃꯣꯔꯣꯛ ꯃꯦꯠꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯀꯨꯀꯔꯗ ꯀꯥꯝꯕ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯡꯗ ꯑꯃꯨꯛ ꯍꯩꯗꯣꯛꯑꯦ ꯑꯗꯩꯗꯤ ꯁꯤꯗꯩꯗꯤ ꯁꯥ ꯃꯔꯣꯏ ꯃꯤꯈꯨꯕꯨ ꯋꯥꯡꯅ ꯌꯥꯝ ꯐꯣꯠꯅ ꯏꯀꯣꯅꯣꯃꯤꯛ ꯈꯟꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕꯀꯣ ꯌꯦꯟ ꯃꯐꯩ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗ ꯉꯁꯤꯗꯤ ꯌꯦꯟ ꯃꯐꯩ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯅ ꯀꯂꯦꯖꯥꯒ ꯑꯂꯨꯒ ꯃꯦꯠꯄꯅꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯅꯤꯈꯛ ꯊꯝꯖꯒꯦ ꯋꯥꯐꯝ ꯑꯅꯤꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤꯁꯤꯗ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯂꯩꯔꯒ ꯇꯧꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯕ ꯆꯠꯂꯤꯕ ꯊꯕꯛꯁꯤꯗꯒꯤ ꯌꯨꯝꯒꯤ ꯑꯇꯩ ꯇꯧꯒꯗꯕ ꯇꯧꯔꯒ ꯑꯩꯒꯤ ꯈꯤꯇꯪ ꯈꯥꯏꯗꯣꯛꯑꯒ ꯁꯤꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯇꯥꯡꯕ ꯍꯦꯟꯖꯥꯡꯁꯦ ꯍꯥꯏꯕꯤꯔꯛꯀꯅꯣꯕꯀꯣ ꯑꯩ ꯆꯥꯕ ꯉꯝꯈꯤꯔꯣꯏꯕꯀꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯁꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯦꯟꯖꯥꯡꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯅ ꯈꯟꯕꯤꯔꯛꯑꯣꯕꯀꯣ ꯁꯤ ꯍꯥꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯁꯣꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯊꯥꯎ ꯀꯩꯀꯥ ꯆꯥꯗꯣꯏꯅꯤꯅ ꯊꯕꯤꯁꯦ ꯑꯍꯥꯟꯕꯗ ꯉꯁꯤꯗꯤ ꯊꯥꯎ ꯈꯔ ꯆꯥꯅꯤꯡꯉꯤꯗꯅ ꯊꯥꯎ ꯈꯔ ꯑꯣꯏꯅ ꯉꯁꯤ ꯇꯩꯕ ꯈꯣꯠꯄ ꯈꯔ ꯇꯧꯔꯅꯤ ꯃꯐꯩ ꯐꯖꯕꯁꯦ ꯃꯁꯥꯗ ꯆꯟꯗ꯭ꯔꯕꯅꯤ ꯃꯣꯏꯗ mây chạy lên xuống xem
맞지, 말이다. 오. thảo xin là giống ra đấy mày không mang gì được bè small thì cắn chả lấy Kumain belum lupa pun ya. Cina last piece. Kumain jadi
ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ